Sigi Tanjasida Nok Kheraga Leiribasingse Leiba Meeni Kokbera Leiba Meeni. Demand tan bada oibiaba adagi sum oi roidaba haibam sulayeba sum oi hek oi roidaba adugumbada demand ta laga leiraga adum irang se adum kaidora leiba ai su mai matang da ne yam so haining de haiba hauradine mayam haining eba demand tan ba se oibiaba adagi sum oi roidaba haibam sulayeba adu sum oi roidaba da dum tawraga kaidoraga irang se dum kaidodna is angang singsisu pra charak chahing nadna adagi mi singsisune amta santi leite adagi nongan ba kaidorakani nongan baga wama de angang singsisu laisu tafam khangdre adagi school singsisu paisa de dum lowi kitang ta bukhotpagi wari su leite angang singdi aidi haibadi ada school luka bagi sang do yam nemo ni haibdi khara handarak pataba ado paisa de adum laweba adu sumai tawga mi singse loina ekoi gi charang naraga tawfam chafam khangdaba nungai fam harau fam khangdaba gi phibamda amagi wanate loina mukne adu sarupudi oibe aba potta khanaraga ne phajana loina nungsi chanana leiminabasina ne khwaidagi phaiba mi singse loina wareba wadaba amata leiteba siamadi nungai heba amata leiteba tawfam chafam khangdaba chare chafam khangdaba laita me tamfam khangdaba adai Sigi Tanjasida Nok Kheraga Leiribasingse Meeni Kokbera Leiba Meeni edi kok khara miyamga mimana daba hatare sida yam harauraga yam nok khedna yam harauna leiba kangbu singidi Kokbera Leiba gineba amarom de yenguraga di kasu haraufam leiteba